기 아나버기 마땅도 기타 해비로 이팀 아이디 사는비 한제 기니 아니면 농래랍네 농래가 마땅지다 아이나 아코기 쿠생교가 밑에 히닥 마나마싱나 아함바다 무히닥시 khara 타카레 doctor기 히닥 우리 암다 타제티 타다바 마땅지다 아함바다 이 자르비 히닥시 셈먹 피타고 마땅데 농아 타카레 ani taakre ning ani tar ma tung hidak se aina pithakre pithak pangam de badagi ai thabang na chinbali na mag hidak lang se sema ngam de pithak ta badagi asigi hidak se ai imong nu pipo sangom da ama onge ba ai gi wagi masani mo ma ne ne smai smai taw harak badagi aina akhoi gi sida lai khoi lao adu de akhoi smai pulam ma ge har kan imong nu bi la kan da akhoi gi sai la ba akhoi sar pasan ta hoi dai hoi la kan da akhoi gi jom sa gi sagoi ji de akhoi ji pullaga wari wata chana kan hidak se law no hai kan ai hidak se misida kudak ta dum lawi hari bai gi naw fi bembe asiga ibani se puni hidak se lawmi na madam ai ni ai gi san pi gi lawi ai gi dilawke de ai isa na ja ta ga su ai gi san pi bu bharata ga di ai gi isa na phata gi mama ai di ko da sar su jai ha ga khan ado ai gi san pi je si hidak se ai packet lising ho gi be ji ma ka lu ja wi mi tara ga hundoi ni su bu madam da ai san pi gi nung tara ba matung da ma tara ga hundoi ni da tarak pa nung se adwai da masinga da leira natraga kinai da leiba kini da leiba ne kini oije loina leiba oije ani makta leiba nung kya no tari si nung ani tare nung ani ta aduga sina mo ai ne hidak se mo makha mu khana bi je ki ge haidana ai ne hidak se mo launa ba yam phai adu makha ta na pije thokpi odo nung ta ba khakta na te siga pharak toi she masa do asigi sendi asigi posi de akoi mi khum khudi mangna ana ba su na da bi sabi u ha go kham se ai mayam da thaga chai dei ma ha yam pha ba oi te mori family su ngai pha ba ko sikha khai ga loisin da ge PHYTOLIFE natural stem cell mai kai dagini ado somgi ming leifam amukta han haibiu ba ani thakong beni thakong wala ma seven digi nyumlang sundrapum project sina sundrapum project sina ko isha cha han kari kari to biramba ana hat ne ani kidney ne doctor na guli on ten pijaro degi tv le sile tan le ani guli pijaro degi hat ta na ko hat kini ade silong na sel lore test to ya ba to re do angam de ado doctor ki che chang doctor ki che chang le Gitu kau kerja tu. ida hujik che isha ji kari ohong ba lakti re ai hana hidak cha de ngai de di khara wara mun hujik hidak cha de han ngai chari hidak cha bi kan kunde tu kolai PHYTOLIFE PHYTOLIFE cha de ga cha Natural cell ko. ku ga ta pham no ko to ngam da hun Hidak tu masam tiang je ko jo. Oh sa ya. charo de hujik ding ngam ne ba ko numit kya nim chu de cha ba tha ma dai thama mu phare ba adu ki mitu isha da ohong ba lae ba hujik se ko ko hana chat da ko gi so hom no khatang mi hun no tha wara mu hujik ti hidak cha de chat ko tu mi hun ta ka to kan to de ba hana wan thabi ko ga taw bra no de tha ko chaw ko to ma ne to adu adu mu do leitre khap are yam no ai chare interview untello nè nè se cái càng quỳ đấy tụi máy tao rồi anh cái này yang kui de thà anh mo vì tara anh mo anh nào ai muốn tàu kịp ra muốn tàu kịp à doctor kita kap kam phơ kịp à doctor ने करिए ना बने दे है nói là gì đâu luxury se PHYTOLIFE company gi stem cell mai gai dagi ni ado somgi ming leifam amta haibiu ba nam devta da ai isha gi hakchang se hana devta haiba ko shenpu ward number 5 ado hana isha se kari film da lebiramba hana yum dagi yan ta dana yan ta ko da dim seller ma kitini ni ana rims bed number kaya da leram number 18 18
ꯀꯤꯠꯅꯤꯒꯤꯅꯤ ꯍꯥꯏꯗꯅ ꯀꯅꯥ ꯌꯦꯡꯕꯗꯤ ꯗꯣꯛꯇꯔ ꯀꯅꯥꯗ ꯌꯦꯡꯕꯤꯔꯦ ꯗꯣꯛꯇꯔ ꯁꯔꯠꯇ ꯌꯦꯡꯉꯤ ꯁꯔꯠꯇ ꯗꯣꯛꯇꯔ ꯁꯔꯠꯅ ꯀꯔꯤ ꯍꯥꯏꯕꯤ ꯀꯤꯠꯅꯤꯁꯦ ꯄꯨꯔꯥ ꯁꯣꯛꯆꯤꯜꯂꯦꯅ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯁꯦꯅ ꯍꯥꯏꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯇꯥꯟꯅꯐꯝ ꯂꯩꯇꯗꯅ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯀꯟꯅꯕꯅ ꯑꯗꯨꯒ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯤꯗꯥꯛ ꯑꯃ ꯑꯩꯈꯣꯏ ꯂꯧꯔꯒ ꯆꯥꯔꯦ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯕ ꯄꯦꯁꯦꯟ ꯍꯥꯏꯕꯁꯦ ꯀꯤꯠꯅꯤꯒꯤ ꯄꯦꯁꯦꯟꯗꯗꯤ ꯀꯤꯠꯅꯤ ꯑꯅꯤꯁꯤ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯀꯩꯝꯇ ꯗꯣꯛꯇꯔꯅ ꯍꯥꯏꯕꯤꯗꯕ꯭ꯔꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯋꯥꯐꯝꯁꯦ ꯀꯩꯅꯣ ꯇꯧꯔꯕ ꯃꯇꯨꯡ ꯗꯥꯏꯂꯥꯏꯁꯤꯁ 3ꯂꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯦ ꯍꯥꯏ ꯑꯗꯩꯗ ꯐꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯝ ꯍꯤꯗꯥꯛ ꯑꯃ ꯆꯥꯕꯤ ꯍꯥꯏꯕꯀꯣ ꯍꯤꯗꯥꯛꯁꯤ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤ ꯍꯤꯗꯥꯛꯅꯣ ꯀꯔꯤ ꯃꯃꯤꯡꯗꯨꯕꯨ PHYTOLIFE ꯅꯦꯆꯔꯦꯜ ꯁꯦꯜꯅ ꯀꯅꯥꯅ ꯄꯤꯕꯤꯔꯛꯄꯅꯣ ꯑꯉꯥꯡ ꯑꯃꯈꯛꯅ ꯄꯤꯔꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅꯦꯅ ꯊꯥ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ ꯑꯗꯨ ꯆꯥꯕꯤꯕꯁꯦ ꯊꯥ 1 ꯃꯈꯥꯏ 2 ꯆꯥꯔꯦ ꯊꯥ 1 ꯃꯈꯥꯏ ꯁꯤ ꯊꯥ 1 ꯃꯈꯥꯏ ꯐꯔꯦꯕꯀꯣ ꯆꯞ ꯆꯥꯅ ꯊꯥ 1 ꯑꯗꯣ ꯃꯈꯥꯏ ꯍꯧꯖꯤꯛꯁꯦ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯏꯁꯥꯗ ꯂꯩꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛꯁꯨ ꯑꯗꯨꯝ ꯆꯥꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛꯁꯦꯀꯣ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛꯇꯨꯅ ꯐꯒꯠꯂꯛꯏ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯅꯦꯆꯔꯦꯜ ꯁꯦꯜꯁꯤꯅ ꯐꯒꯠꯂꯛꯏꯅꯦ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯒꯠꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔꯁꯤꯅ ꯆꯠꯄ ꯉꯝꯗꯗꯅ ꯕꯦꯠꯇ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯆꯠꯄꯁꯨ ꯉꯝꯃꯦ ꯌꯨꯝꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯖꯔꯦ ꯑꯗꯣ ꯀ꯭ꯔꯦꯇꯤꯅꯤꯟ ꯔꯤꯄꯣꯔꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗ ꯀꯌꯥꯃꯨꯛ ꯂꯩꯕꯤꯔꯝꯃꯦ 15 ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯨꯝ ꯍꯟꯊꯔꯛꯄꯗꯨꯅ ꯍꯧꯖꯤꯛꯁꯦ ꯀꯌꯥꯃꯨꯛꯇ ꯂꯩꯕꯤꯔꯦ ꯍꯧꯖꯤꯛ 3. ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯤ ꯁꯤ ꯀ꯭ꯔꯦꯇꯤꯅꯤꯟ ꯔꯤꯄꯣꯔꯠ 15 ꯁꯤꯅꯦꯕꯀꯣ 15 ꯑꯗꯒꯤ 8.2ꯗ ꯑꯃꯨꯛ ꯍꯟꯊꯔꯛꯑꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ 5.6ꯇ ꯍꯟꯊꯔꯛꯑꯕ 5.6ꯇ ꯑꯃꯨꯛ ꯍꯟꯊꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ 3.7 ꯁꯤ ꯑꯍꯥꯟꯕ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕ ꯀ꯭ꯔꯦꯇꯤꯅꯤꯟ ꯔꯤꯄꯣꯔꯠ 15 ꯌꯧꯕ ꯇꯥꯏꯃꯤꯡꯁꯤꯗ ꯗꯥꯏꯂꯥꯏꯁꯤꯁ ꯀꯌꯥꯔꯛ ꯇꯧꯕꯤꯈꯤ 3ꯂꯛ ꯇꯧꯋꯦꯕꯀꯣ ꯗꯥꯏꯂꯥꯏꯁꯤꯁ ꯑꯅꯤꯔꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯌꯥꯔꯛ ꯑꯃꯨꯛꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 2ꯔꯛ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯅꯍꯥꯟ ꯑꯃꯨꯛ ꯍꯟꯗꯛ ꯑꯃꯈꯛꯇꯪ ꯉꯥꯏꯔꯤ ꯗꯥꯏꯂꯥꯏꯁꯤꯁ 5ꯔꯛ ꯁꯨꯔꯦ ꯗꯥꯏꯂꯥꯏꯁꯤꯁ 5ꯔꯛ ꯁꯨꯔꯦꯕꯀꯣ ꯑꯗꯣ ꯑꯀꯣꯟꯕ ꯆꯦꯛꯑꯞꯁꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯂꯨꯏ ꯉꯔꯥꯡ ꯆꯠꯂꯨꯏ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯕꯤꯔꯕ ꯌꯥꯝ ꯐꯒꯠꯂꯦ ꯍꯥꯏꯔꯦ ꯌꯥꯝ ꯐꯒꯠꯂꯦ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯛꯇꯔꯦ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯌꯥꯝ ꯐꯒꯠꯂꯦ ꯁꯤꯗꯤꯅ ꯍꯥꯏꯔꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯦ ꯆꯥꯡꯁꯨ ꯌꯦꯡꯖꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯑꯗꯨꯗ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯆꯦꯛꯑꯞ ꯆꯠꯂꯨꯕ ꯃꯇꯝꯁꯤꯗ ꯅꯥꯎꯔꯦꯝꯊꯣꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯇ꯭ꯋꯤꯝ ꯁ꯭ꯇꯦꯝ ꯁꯦꯜ ꯑꯅ ꯑꯃ ꯆꯥꯔꯝꯃꯦ ꯍꯣꯏ ꯑꯗꯨꯗ ꯑꯩꯅ ꯁꯤꯒꯤ ꯃꯣꯏꯒꯤ ꯀꯤꯠꯅꯤ ꯔꯤꯄꯣꯔꯠꯇꯣ ꯑꯩꯈꯣই ꯂꯩꯃꯤꯟꯅꯔꯤꯀꯥꯟꯗ 11 ꯂꯩꯍꯧꯕꯅꯦ ꯑꯗꯨꯒ ꯉꯔꯥꯡꯅ 16 ꯂꯧ ꯂꯩꯔꯝꯃꯦ ꯁꯤꯒꯤ ꯁꯦꯜꯁꯦ ꯆꯥꯔꯨꯕ ꯃꯇꯝꯗ ꯍꯦꯟꯒꯠꯂꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣꯅꯦ RM ꯁꯦꯜꯒꯤ ꯇ꯭ꯋꯤꯟ ꯁ꯭ꯇꯦꯝ ꯁꯦꯜꯁꯤ ꯃꯈꯣꯏꯁꯨ ꯁ꯭ꯇꯦꯝ ꯁꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯝ ꯁꯦꯜ ꯑꯣꯏ ꯑꯗꯨꯃꯛꯄꯨ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ RM ꯁꯦꯜ ꯍꯥꯏꯕꯁꯦ ꯔꯥꯙꯥ ꯃꯟꯗꯞ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯠ ꯍꯥꯏꯕ ꯀꯝꯄꯅꯤꯗꯨꯒꯤ ꯄ꯭ꯔꯗꯛꯅꯤ ꯃꯣꯏꯒꯤ ꯇ꯭ꯋꯤꯟ ꯁ꯭ꯇꯦꯝ ꯁꯦꯜ ꯍꯥꯏꯔꯤꯁꯦ ꯃꯣꯏꯒꯤ ꯁꯥꯐꯝꯁꯦ ꯒꯨꯖꯔꯥꯠꯀꯤ ꯁꯣꯅꯥ ꯍꯦꯜꯊ ꯀꯦꯌꯔ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯁꯥꯕꯤꯕꯅꯦ ꯑꯗꯣ ꯃꯁꯤꯁꯤꯅ ꯔꯤꯌꯦꯜꯂꯤ ꯁꯦꯜ ꯊꯦꯔꯥꯄꯤꯗꯤ ꯉꯝꯗꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕꯒꯤ ꯑꯅꯥꯕꯁꯤꯗꯤ ꯐꯒꯠꯂꯛꯄ ꯉꯝꯗꯕ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯠ ꯑꯣꯏꯅ ꯈꯔ ꯃꯈꯩꯗꯤ ꯃꯣꯏ ꯃꯁꯥꯗ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯤꯠꯅꯤꯒꯤ ꯄꯦꯁꯦꯟꯗꯨꯃꯗꯤ ꯃꯥꯅꯗꯤ ꯔꯤꯀꯚꯔ ꯇꯧꯕꯤꯕꯗꯤ ꯉꯝꯃꯣꯏ ꯃꯣꯏ ꯃꯁꯥꯅꯁꯨ ꯁꯤꯁꯦ ꯑꯩꯅꯗꯤ ꯍꯥꯏꯔꯝꯃꯦꯕ ꯑꯩꯅ ꯍꯥꯏꯔꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯍꯤꯗꯥꯛ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯁꯦꯜꯁꯦ ꯁꯤꯝꯇꯪ ꯆꯥꯕꯤꯌꯣꯅ ꯑꯩꯅ ꯋꯥꯔꯤꯗꯤ ꯁꯥꯔꯝꯃꯦ ꯅꯣꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯁꯤꯁꯤꯗꯤ ꯀꯥꯟꯅꯗꯕ ꯄꯣꯠ ꯃꯥꯟꯗꯦ ꯃꯣꯏꯅꯁꯨ ꯀꯩꯝꯇ ꯀꯥꯟꯅꯗꯦꯅ ꯋꯥꯔꯤ ꯁꯥꯔꯛꯑꯦ ꯑꯩꯈꯣꯏꯗ ꯍꯣꯏ ꯑꯗꯨꯗ ꯑꯩꯅꯁꯨ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯦ
ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯍꯤꯗꯥꯛꯁꯦ ꯑꯝꯇꯗꯤ ꯆꯥꯕꯤꯌꯨꯅ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯝꯕ ꯃꯇꯝꯗ ꯃꯣꯏꯅꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯒꯦꯅ ꯍꯥꯏꯍꯧꯋꯦꯕ ꯑꯗꯣ ꯁꯥꯔ ꯍꯣꯏꯗ ꯑꯃꯨꯛ ꯆꯠꯂ ꯈꯣꯠꯂꯒ ꯁꯥꯔ ꯍꯣꯏꯅ ꯆꯠꯄ꯭ꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯄꯤꯖꯕ꯭ꯔꯥ ꯃꯣꯏꯗ ꯑꯝꯇꯪꯗꯤ ꯄꯤꯖꯁꯦ ꯁꯥꯔ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯃꯣꯏ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯥꯎꯖꯤꯜꯂꯛꯄ ꯑꯃ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯃ ꯃꯣꯏꯅ ꯂꯧꯖꯔꯛꯄ ꯑꯩꯈꯣꯏꯅꯗꯤ ꯃꯣꯏꯒꯤ ꯑꯅꯥꯕ ꯑꯩꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯈꯛ ꯆꯠꯂꯣꯏ ꯑꯗꯣ ꯃꯣꯏꯅ ꯏꯟꯇꯔꯦꯁ ꯂꯩꯖꯔꯒꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯑꯣꯐꯤꯁꯇ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗ ꯀꯅꯥꯒꯨꯝꯕ ꯀꯝꯄꯅꯤꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ ꯑꯃꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯣꯏꯅ ꯊꯥꯖꯔꯕ ꯃꯇꯨꯡꯗ ꯍꯤꯗꯥꯛꯁꯤ ꯆꯥꯖꯈꯤꯕꯒꯤꯗꯤ ꯌꯥꯏ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛꯁꯤ ꯆꯥꯎ ꯍꯥꯏꯗꯅ ꯃꯌꯨꯝꯗ ꯊꯤꯟꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯔꯣꯏ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯗꯣꯛꯇꯔ ꯁꯔꯠꯅ ꯊꯥꯔꯛꯑꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯉꯔꯥꯡꯗꯪ ꯀꯣ ꯉꯔꯥꯡ ꯑꯣꯒꯁꯀꯤ ꯗꯦꯠ 9 ꯑꯣꯏꯔꯝꯒꯅꯤ ꯉꯔꯥꯡꯁꯤ ꯅꯠꯇ꯭ꯔꯥ 2018ꯒꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯁꯥꯃꯛ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯗꯅ ꯂꯩꯕꯤꯔꯝꯃꯕ creatinine report 15 ꯌꯧꯔꯝꯃꯕ dialysis 5 times ꯇꯧꯔꯕ ꯄꯦꯁꯦꯟ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯀꯤ ꯕꯦꯠ ꯅꯝꯕꯔ 18ꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯕ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯔꯝꯃꯕ ꯄꯦꯁꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯁꯦꯜꯁꯤ ꯆꯥꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯤꯗꯅꯤ ꯄꯨꯔꯥ ꯐꯕꯗꯧꯅ ꯍꯧꯖꯤꯛ ꯐꯤꯕꯝꯁꯤ ꯂꯩꯔꯦꯕꯀꯣ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯊꯥꯒꯠꯆꯔꯤ